ꯍꯥꯟꯅ ꯂꯦꯞꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯄꯅꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯧꯕ꯭ꯔꯨ ꯀꯥꯒꯗꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯍꯧꯖꯤꯛ ꯄꯟꯊꯣꯏꯕꯤꯗ ꯑꯩꯈꯣꯏ ꯊꯧꯅꯤꯖꯔꯒ ꯑꯩꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯖꯔꯦ ꯑꯗꯨ ꯀꯩꯔꯥꯎꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯞꯂꯤ ꯆꯥꯎꯔꯥꯛꯅ ꯃꯤ 10ꯃꯨꯛꯇꯤ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧꯔꯦ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯟꯖꯔꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯄꯟꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎꯒꯤ ꯇꯤꯝꯁꯤꯡ ꯀꯧꯕ꯭ꯔꯨ ꯀꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯗꯥꯏꯔꯦꯛꯇꯔꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯉꯝꯕꯤꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯅ ꯑꯆꯥꯄꯣꯠ ꯌꯦꯜꯂꯦ ꯑꯩꯈꯣꯏ ꯃꯤꯁꯦ 50ꯃꯨꯛꯇꯤ ꯁꯨꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯃꯆꯥ ꯉꯥꯛꯇꯅꯤ ꯗꯥꯛꯇꯔ ꯉꯁꯤꯒꯤ ꯖꯔꯅꯤꯁꯦ ꯀꯩ ꯐꯥꯎꯏ ꯋꯥꯈꯜꯗ ꯉꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ ꯅꯨꯡꯉꯥꯏꯕꯅꯗꯤ ꯍꯦꯜꯂꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨ ꯀꯥꯕꯁꯤꯗ ꯀꯥꯗ꯭ꯔꯤ ꯏꯃꯥ ꯏꯃꯣꯏꯅ ꯈꯣꯏꯔꯝꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯗꯒꯤꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯃꯣꯏꯅꯨꯗ ꯀꯧꯕ꯭ꯔꯨꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯃꯣꯏꯅꯨꯗ ꯈꯣꯏꯔꯝꯖꯔꯒ ꯑꯩꯈꯣꯏ ꯅꯤꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯦ ꯑꯩ ꯍꯟꯗꯛꯀ ꯌꯥꯝ ꯀꯥꯖꯗ꯭ꯔꯤ ꯃꯃꯥꯡꯗ ꯀꯥꯖꯔꯨꯔꯦ ꯍꯟꯗꯛꯀ 2 ꯇꯥꯏꯝ ꯁꯨꯕꯅꯤ ꯉꯁꯤꯒ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯖꯕꯅꯤ ꯅꯪꯒꯤꯗ ꯅꯠꯇꯦꯅꯦ ꯅꯣꯡꯃꯗꯣꯜ ꯊꯥꯖꯁꯦ ꯌꯥꯏꯗ ꯁꯥꯠꯆꯕꯤ ꯊꯔꯣꯁꯨ ꯂꯩꯔꯤꯗꯣ ꯀꯥꯎꯒꯅꯨ ꯆꯦꯛꯂꯥꯋꯣ ꯈꯟꯖꯍꯧ ꯊꯃꯣꯏꯗ ꯀꯧꯕ꯭ꯔꯨ ꯈꯣꯡꯆꯠꯇ ꯊꯥꯖꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯥꯔꯛꯏ ꯑꯩꯈꯣꯏ ꯄꯨꯊꯦꯡꯒꯤ ꯃꯥꯃ ꯏꯕꯨꯡꯉꯣꯅ ꯑꯁꯤꯒꯤ ꯖꯔꯅꯤꯁꯤꯒ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯅꯕ ꯏꯁꯩ ꯁꯛꯄꯤꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯖꯔꯅꯤ ꯑꯁꯤꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯇꯟ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯛ ꯄꯨꯖꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥ ꯊꯛꯅꯕ ꯄꯨꯖꯔꯤ ꯑꯩ ꯏꯁꯥꯒꯤ ꯑꯩꯕꯨ ꯐꯤ ꯑꯃꯈꯛ ꯌꯥꯎꯏꯗꯧꯔꯦ ꯑꯩꯈꯣꯏ ꯗꯥꯀꯥꯟꯊꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯍꯜꯂꯝꯃꯦ ꯂꯦꯛꯊꯔꯦ ꯑꯗꯣ ꯇꯦꯛꯈꯠꯂꯛꯀꯅꯤ ꯃꯥꯅ ꯑꯩ ꯁꯦꯟꯅꯔꯅꯤ ꯍꯥꯏꯔꯝꯕꯅꯦ ꯑꯩꯅ ꯃꯥ ꯑꯣꯏꯅ ꯁꯦꯟꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯎꯔꯦ ꯁꯤꯅꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯈ꯭ꯋꯥꯏ ꯃꯅꯤꯡꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯤ 3ꯗꯤ ꯂꯩꯍꯧꯔꯦ ꯃꯇꯨ ꯔꯣꯃꯦꯁꯆꯟꯗ꯭ꯔꯒ ꯑꯗꯨꯒ ꯇꯈꯦꯜꯂꯝꯕ ꯃꯪꯒꯤꯒ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯇꯣꯟꯒ ꯁꯅꯥꯇꯣꯟꯕꯨꯗꯤ ꯀꯥꯔꯛꯏ ꯑꯗꯨ ꯃꯤ 2 ꯑꯃꯗꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯄꯨꯔꯥ ꯂꯩꯍꯧꯔꯦ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯑꯣꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯤ ꯄꯨꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯃꯤꯟꯅꯁꯤ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯌꯥꯐꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨ ꯀꯥꯕ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯋꯥ ꯄꯣꯊꯥꯔꯤ ꯀꯩ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯊꯥꯗꯣꯛꯈꯤꯀꯣ ꯂꯥꯏꯔꯤꯛ ꯊꯥꯗꯣꯛꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯈꯤꯕ꯭ꯔꯥ ꯃꯌꯥꯝ ꯄꯣꯊꯥꯔꯤ ꯆꯥꯕꯤ ꯊꯛꯄꯤ ꯈꯔ ꯇꯧꯔꯤ ꯗꯥꯛꯇꯔ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯖꯔꯅꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯏꯗ ꯌꯧꯁꯤꯜꯂꯛꯑꯦꯀꯣ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨꯅ ꯌꯧꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯋꯥꯕꯒꯤ ꯍꯧꯖꯤꯛ ꯌꯧꯔꯝꯗꯥꯏꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯔꯩ ꯄꯨꯊꯣꯛꯅꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯦꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏꯅꯦꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯕꯨ ꯁꯤ ꯌꯧꯔꯀꯥꯟꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯥꯃꯤꯟꯅꯗꯅ ꯊꯛꯃꯤꯟꯅꯗꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯄꯨꯟꯃꯤꯟꯅꯗꯅ ꯁꯨꯝ ꯑꯋꯥꯕ ꯀꯌꯥꯁꯦ ꯇꯁꯦꯡꯅ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯀꯥꯎꯊꯣꯛꯑ ꯁꯨꯝ ꯀꯥꯃꯤꯟꯅꯕꯅꯤꯅ ꯃꯌꯥꯝꯅ ꯁꯥꯒꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨꯁꯤ ꯌꯥꯝ ꯇꯦꯜꯂꯦꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯊꯝꯖꯔꯝꯒꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯅ ꯀꯥꯃꯤꯟꯅꯕ ꯀꯥꯡꯕꯨ ꯑꯃꯗꯤ ꯗꯔꯀꯥꯔꯗꯤ ꯑꯣꯏ ꯂꯥꯁꯇ ꯃꯌꯥꯝꯁꯤ ꯋꯥꯅꯔꯝꯃꯤꯅꯅꯦ ꯃꯌꯥꯝꯁꯤ ꯄꯣꯊꯥꯅꯕ ꯏꯁꯩ ꯃꯇꯦꯛꯇ ꯉꯪꯕꯤꯌꯨꯅꯦ ꯏꯁꯩꯁꯦ ꯀꯩ ꯑꯣꯏꯅ ꯇꯧꯁꯤꯒꯦ ꯃꯌꯥꯝ ꯉꯥꯛ ꯄꯣꯊꯥꯅꯕ ꯑꯩꯈꯣꯏ ꯌꯥꯝꯗꯤ ꯃꯣꯞꯇ ꯂꯧꯒꯦ ꯀꯩ ꯏꯁꯩ ꯍꯥꯟꯅ ꯉꯪꯁꯤꯒꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯏꯁꯩ ꯑꯃꯇ ꯍꯥꯏꯔꯣ ꯑꯩ ꯁꯛꯑꯣꯝꯅ ꯍꯥꯏꯔꯕꯅꯤꯅ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯒꯦ ꯁꯗꯥꯟꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯦ ꯏꯁꯩꯗꯣ ꯄꯨꯟꯁꯤ ꯉꯛꯂ ꯄꯨꯟꯁꯤ ꯅꯪꯒꯤ ꯏꯊꯛ ꯏꯔꯩꯅ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯤ
ꯏꯁꯩ ꯃꯈꯥ ꯇꯥꯕꯗꯤ ꯑꯃꯨꯛ ꯃꯇꯧ ꯌꯥꯎꯔ ꯁꯛꯁꯤꯀꯣ ꯆꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯑꯍꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯃ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯁꯦꯝꯃꯤ ꯑꯍꯤꯡ ꯂꯦꯛꯀꯗꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤꯁꯦ ꯇꯪꯈꯥꯏ ꯆꯟꯖꯜꯂꯦ ꯑꯗꯨꯕꯨ ꯑꯍꯤꯡ ꯂꯦꯛꯅꯕ ꯑꯩꯈꯣꯏ ꯑꯍꯟꯈꯩꯗ ꯁꯦꯝꯕꯤꯔꯤ ꯀꯟꯅ ꯃꯆꯥ ꯃꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯁꯣꯏꯗ ꯉꯥꯝꯗꯅꯕꯅ ꯂꯩꯐꯝ ꯃꯥꯅ ꯁꯦꯝꯕꯤꯔꯤ ꯇꯥꯆꯧ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯁꯤꯒꯤ ꯖꯔꯅꯤꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨꯁꯤ ꯐꯖꯅ ꯈꯣꯏꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯤꯡꯒꯥꯔꯣꯏꯁꯤꯡꯗ ꯊꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯊꯦꯟ ꯌꯧꯔꯦ ꯈꯤꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯅꯨꯔꯥꯕꯤ ꯊꯦꯅ ꯍꯥꯏꯅꯕꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯗꯥ ꯀꯤꯁꯟꯅ ꯅꯨꯔꯥ ꯕꯤꯊꯦꯜ ꯊꯣꯡꯈ꯭ꯔꯦ ꯁꯤ ꯃꯐꯝꯁꯦ ꯇꯥꯇꯥ ꯑꯋꯥ ꯅꯨꯡꯉꯥꯏꯖꯦ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯋꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯤ ꯌꯥꯎꯋꯦ ꯃꯐꯝꯁꯦ ꯑꯗꯨ ꯂꯩꯇꯣ ꯑꯝꯇ ꯍꯥ ꯁꯣꯝꯗꯩꯅ ꯌꯥꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯌꯥꯏꯐꯔꯁꯦ ꯑꯃꯨꯛꯇ ꯂꯥꯎꯁꯤꯗꯅ ꯏꯃꯥ ꯂꯩꯕꯥꯛꯅ ꯂꯥꯎꯁꯦ ꯃꯌꯥꯝ ꯌꯥꯏꯐꯔꯁꯦ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯒꯦꯁ ꯃꯌꯥꯝ ꯂꯥꯛꯄꯒꯤꯗꯃꯛꯇ ꯃꯣꯔꯥꯜ ꯃꯌꯥꯝ ꯊꯥꯜꯂꯦ ꯑꯣꯀꯦ ꯔꯣꯖꯔ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯈꯔꯁꯨ ꯊꯦꯡꯅꯔꯦ ꯀꯩꯀꯩ ꯂꯝꯗꯩꯅꯣꯗꯤ ꯈꯪꯗꯦ ꯑꯝꯇ ꯍꯪꯖꯒꯦ ꯏꯇꯥꯎ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯊꯥꯡꯃꯩꯕꯟ ꯉꯥꯛꯇꯅꯦꯕ ꯑꯣ ꯑꯩꯈꯣꯏꯅ ꯀꯩꯔꯥꯎꯗꯩꯅꯦ ꯈꯔꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯞꯅꯕꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯍꯜꯂꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯄꯥꯏꯕꯤꯌꯨꯕ ꯐꯤꯕꯧꯗꯒꯤꯅꯦ ꯃꯤꯡꯅꯅꯦ ꯃꯥꯒꯣ ꯉꯥꯝꯕꯤ ꯀꯧꯋꯦ ꯆꯤꯡ ꯀꯥꯔꯛꯄꯁꯤꯕꯣ ꯑꯁ ꯌꯥꯝ ꯋꯥꯒꯗꯧꯕꯣꯏ ꯅꯤꯡꯉꯤ ꯁꯤ ꯌꯧꯔꯛꯄꯗ ꯋꯥꯕꯁꯤ ꯐꯈ꯭ꯔꯦ ꯉꯁꯥꯏ ꯋꯥꯈꯤꯕꯗꯣ ꯍꯣꯏ ꯉꯁꯥꯏ ꯋꯥꯈꯤꯕꯗꯣ ꯐꯈ꯭ರೆ ꯏꯃꯥ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯕꯤꯔꯒꯦ ꯆꯍꯤꯁꯤ 52 ꯁꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ ꯄꯨꯡ 11 ꯇꯥꯔꯝꯗꯥꯏꯗ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨ ꯌꯧꯖꯔꯦ ꯎꯟ ꯇꯥꯏ ꯄꯨꯡ 12 ꯎꯟ ꯇꯥꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤ ꯅꯦꯠꯋꯥꯛꯇꯤ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯅꯣ ꯁꯥꯔꯚꯤꯁ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯖꯔꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯝꯇ ꯄꯨꯍꯧꯗ꯭ꯔꯦ ꯇꯦꯟꯒꯨꯝꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯃꯝ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣꯒꯨꯝꯕ ꯄꯨꯕꯤꯔꯛꯑꯣ ꯇꯦꯟꯒꯨꯝꯕ ꯃꯇꯤꯛ ꯆꯥꯅ ꯄꯨꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯏꯪꯕꯗ ꯃꯌꯥꯝ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯎꯟ ꯐꯖꯅ ꯇꯥꯔꯦ ꯄꯨꯡ 11 ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯂꯥꯏꯔꯕ ꯍꯥꯏꯗꯣꯏꯔꯥ ꯋꯥ ꯈꯪꯗꯕ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯅꯕ ꯇꯦꯟꯒꯨꯝꯕ ꯇ꯭ꯔꯤꯄꯥꯟꯒꯨꯝꯕ ꯈꯟꯅꯕ ꯑꯝꯇ ꯄꯨꯔꯛꯇꯦ ꯁꯣꯡꯈ꯭ꯔꯕ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯈꯔ ꯍꯥꯏꯗꯣꯛꯅꯔꯒ ꯎ ꯑꯃ ꯃꯊꯛꯇ ꯁꯤꯡ ꯊꯥꯔꯒ ꯑꯩꯈꯣই ꯃꯌꯥꯝ ꯑꯍꯤꯡꯁꯦ ꯌꯥꯔꯛꯇꯣꯔꯤ ꯑꯩꯈꯣই ꯇꯤꯝꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯦ ꯍꯧꯖꯤꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯅꯤ ꯃꯩ ꯇꯦꯛꯅ ꯇꯦꯛꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯨꯡ 3 ꯃꯤꯅꯤꯠ ꯀꯌꯥ ꯆꯠꯂꯒꯦ ꯁꯨꯝ ꯇꯧꯗꯅ ꯃꯌꯥꯝꯁꯦ ꯉꯥꯏꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯝꯇ ꯌꯥꯎꯗꯅ ꯀꯕꯣ ꯃꯆꯥ ꯈꯔ ꯌꯥꯎꯔꯒ ꯊꯧꯅꯥ ꯐꯩ ꯍꯧꯖꯤꯛ ꯄꯨꯡ 4-5 ꯇꯥꯗꯣꯔꯦ ꯏꯃꯣꯏꯅꯨ ꯊꯦꯟꯗ ꯂꯩꯔꯤꯕ ꯐꯤꯕꯝꯅꯤ ꯅꯥꯟꯁꯨ ꯌꯥꯝ ꯅꯥꯜꯂꯦ ꯏꯪꯁꯨ ꯌꯥꯝ ꯏꯪꯉꯤ ꯑꯩꯈꯣꯏ ꯇꯤꯝ ꯍꯧꯖꯤꯛ ꯏꯃꯣꯏꯅꯨ ꯊꯦꯟ ꯌꯧꯖꯔꯦ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯍꯩꯀꯠ ꯂꯩꯀꯠ ꯇꯟꯖꯟꯅꯕ ꯁꯦꯝ ꯁꯥꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯗꯥꯔꯣꯕꯥꯠ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯔꯣꯇꯟꯁꯨ ꯍꯣꯡꯗꯣꯛꯏ ꯅꯪꯕꯨ ꯀꯩ ꯂꯝꯗꯩꯅꯣ ꯊꯧꯕꯥꯜ ꯆꯞ ꯃꯥꯟꯅꯩ ꯊꯧꯕꯥꯜ ꯗꯥꯛꯇꯔ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯑꯕ ꯑꯩ ꯐ꯭ꯔꯦꯠ ꯌꯨꯝꯗ ꯁꯦꯝꯒꯦ ꯇꯧꯕ ꯁꯤꯗ ꯀꯂꯝ ꯍꯥꯏꯔꯣ ꯁꯤꯗ ꯃꯆꯥꯗ ꯁꯦꯝꯃꯒꯦꯗ ꯑꯗꯨꯗꯤ ꯈꯔ ꯀꯛꯊꯠꯂꯒ ꯅꯪ ꯌꯧꯗ꯭ꯔꯣ ꯃꯐꯝꯁꯤ ꯌꯥꯝ ꯏꯪꯉꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯀꯥꯔꯛꯀꯗꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯤꯔꯣꯟ ꯑꯊꯥꯕ ꯁꯦꯠꯄꯤꯔꯣ ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯅꯕ ꯇ꯭ꯔꯤꯄꯥꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯇꯦꯟꯒꯨꯝꯕ ꯄꯨꯔꯛꯇꯗꯤ
ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯉꯤ ꯑꯗꯨꯝ ꯆꯪꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯣ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ. ꯑꯩꯈꯣꯏꯒꯤ ꯄꯥꯡꯖꯝꯒꯤ ꯗꯥ ꯔꯣꯕꯥꯔꯠ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯧꯖꯤꯛ ꯏꯃꯣꯏꯅꯨꯊꯣꯟꯗ ꯏꯃꯥ ꯏꯃꯣꯏꯅꯨꯗ ꯆꯦꯡ ꯍꯩꯗꯨꯅ ꯑꯩꯈꯣꯏ ꯊꯣꯡꯖꯗꯣꯔꯤ. ꯗꯥꯡꯇꯣ ꯃꯥꯜꯂꯤꯗ. ꯀꯣꯡꯁꯨ ꯈꯣꯡꯁꯤꯗꯤ ꯂꯣꯏꯔꯦꯍꯦ. ꯔꯃꯣ ꯈꯔꯝꯇꯪ ꯑꯗꯨꯒ ꯐꯖꯕ ꯇꯧ. ꯀꯩꯗ ꯑꯩꯈꯣꯏ ꯆꯤꯟꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨꯊꯦꯟꯗ ꯏꯔꯨꯖꯕꯗ ꯈꯨꯗꯩꯁꯦ ꯁꯨꯃꯥꯏꯅ ꯌꯨꯡꯉ ꯂꯩꯔꯦ ꯆꯩꯒ ꯅꯞꯄꯒ. ꯑꯁꯤ ꯃꯣꯠꯄꯒꯤ ꯅꯞꯄ ꯅꯠꯇꯦ ꯑꯥꯏꯁꯅ ꯅꯞꯄꯅꯦ. ꯕꯥꯇꯤꯟꯗꯩ ꯆꯤꯡꯊꯣꯛꯕꯗ ꯕꯥꯇꯤꯟ ꯌꯨꯡꯉ ꯂꯩꯈ꯭ꯔꯦ. ꯈꯨꯗꯩ ꯌꯨꯡꯉ ꯂꯩꯈ꯭ꯔꯦ. ꯊꯝꯃꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯣ ꯍꯣꯔꯦꯟ ꯑꯃ ꯏꯔꯨꯖꯒꯗ ꯑꯃ. ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯅꯦ. ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯚ꯭ꯌꯨꯁꯦ. ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯁꯦ. ꯃꯌꯥꯝ ꯎꯟꯗꯤ ꯐꯖꯅ ꯇꯥꯔꯦꯍꯦ. ꯎꯟ ꯉꯥꯛꯇꯅꯤ ꯉꯧꯔꯤꯁꯦ. ꯀꯧꯕ꯭ꯔꯨ ꯏꯄꯥꯛꯀꯤ ꯆꯤꯡꯗꯣꯟꯗ ꯎꯟꯁꯦ ꯐꯖꯅ ꯇꯥꯔꯦ. ꯎꯟ ꯉꯥꯛꯇꯅꯤ ꯉꯧꯔꯤꯁꯦ. ꯏꯪꯉꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯉꯤ. ꯏꯪꯉꯦ ꯐꯖꯅ. ꯈꯪꯕ ꯀꯩ ꯂꯝꯗꯩꯅꯣ? ꯑꯩꯈꯣꯏ ꯋꯥꯡꯃꯨꯗꯤ. ꯋꯥꯡꯉꯨꯗꯒꯤ. ꯑꯩ ꯌꯧꯔꯨꯕ ꯑꯃꯁꯨ. ꯑꯣ ꯁꯤ ꯉꯁꯥꯏ ꯄꯥꯠ ꯂꯩꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ. ꯋꯥꯡꯈ꯭ꯔꯕ ꯎꯃꯪ ꯑꯁꯤ ꯎꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯏꯀꯣꯛ ꯀꯣꯛꯑꯦ. ꯎꯟꯁꯦ ꯐꯖꯔꯦꯍꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯟꯃꯔꯨꯝ ꯌꯧꯔꯦ. ꯎꯟ ꯉꯥꯛꯇꯅꯤ ꯇꯥꯔꯤꯁꯦ. ꯁꯤꯗꯒꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯎꯏ ꯍꯥꯏ. ꯅꯨꯃꯤꯠ ꯊꯣꯛꯐꯝꯗꯣ ꯑꯗꯨ ꯌꯦꯡꯉꯒꯦ. ꯍꯩꯍꯥ. ꯍꯣꯝ ꯖꯔꯅꯤ ꯀꯝꯗꯧꯒꯦ? ꯖꯔꯅꯤ ꯅꯨꯡꯉꯥꯏꯔꯤ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯅꯣꯏ ꯊꯣꯛꯎꯔꯕꯣ? ꯁꯤꯗꯤ ꯌꯧꯔꯦ. ꯁꯤ ꯂꯣꯏꯔꯕꯣ? ꯁꯤ ꯂꯣꯏꯔꯕꯣ? ꯑꯁꯤ ꯃꯇꯣꯟ ꯂꯩꯔꯤ ꯇꯣ ꯑꯅꯥ ꯐꯤꯔꯥꯟ. ꯁꯦ ꯚꯥꯏ ꯎꯔꯦ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ. 시간 한번 보여 도 말해. 아 진도 어디 가고 다니죠? 쩔로. ꯅꯪꯉꯔꯣꯏꯌꯦ. 나니. ꯅꯪꯉꯔꯣꯏ. ꯁꯤꯗꯤ ꯈꯔ ꯈꯤꯇꯪ ꯉꯥꯏꯔꯦ. 나와 잠깐만. 나는 아무 데나 가보지 라.
ꯗꯥꯕ ꯑꯩꯈꯣꯏ ꯃꯊꯛ ꯌꯧꯔꯦ ꯐꯤꯔꯥ ꯂꯩꯕꯗꯣ ꯑꯗꯨ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯊꯣꯛꯄꯁꯨ ꯎꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯟꯅ ꯇꯧꯋꯤꯅ ꯈꯔ ꯇꯧꯔꯛꯀꯅꯤ ꯀꯅꯥ ꯀꯅꯥ ꯑꯗꯨꯗ ꯌꯥꯎꯔꯤꯁꯦ ꯍꯥꯏꯔꯣ ꯎꯟ ꯉꯥꯛꯇꯅꯤ ꯀꯧꯕ꯭ꯔꯨ ꯏꯄꯥꯒꯤ ꯀꯨꯕꯝ ꯁꯤ ꯂꯩꯔꯦ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯃꯁꯨ ꯐꯣꯇꯣ ꯁꯣꯠ ꯇꯧꯔꯤ ꯑꯩꯒꯤꯗꯤ ꯁꯦꯜꯐꯤꯔꯣꯝꯗ ꯂꯩꯈ꯭ꯔꯦꯅꯦ ꯑꯩ ꯉꯁꯥꯏ ꯇꯧꯔꯨꯕꯗꯣ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯗꯨ ꯌꯥꯏ ꯃꯃꯥꯡꯗ ꯁꯦꯝꯒꯗꯕꯅꯤ ꯃꯃꯥꯡꯗ ꯃꯩ ꯌꯥꯎꯕꯅꯦꯕ ꯑꯩ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯃꯃꯥꯡ ꯂꯩꯕ 이rol로 홍보가 거기 살짝이 ꯐꯖꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯑꯃ ꯂꯩꯅꯦ ꯁꯤꯗ ꯋꯥꯡꯈ꯭ꯔꯕ ꯆꯤꯡꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯇꯦꯗ ꯍꯟꯗꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯋꯥꯁꯨ ꯌꯥꯝ ꯋꯥꯏ ꯁꯤ ꯈꯨꯋꯥꯁꯤ ꯇꯥꯁꯣ ꯀꯝꯗꯧꯒꯦ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯏꯌꯥꯝꯕꯁꯤꯡꯅꯤ ꯀꯥꯟꯅꯇ ꯃꯊꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯥꯁꯣ ꯃꯌꯥꯝꯒꯤ ꯇꯥꯁꯣ ꯍꯌꯦꯡꯁꯨ ꯆꯠꯀꯅꯤ ꯍꯌꯦꯡꯁꯨ ꯍꯪꯆꯤꯠ ꯁꯖꯤꯕꯨꯗꯗꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯈꯤꯇꯪꯗꯤ ꯋꯥꯏ ꯍꯥꯏ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯀꯥꯒꯅꯤ ꯅꯣꯡ ꯆꯨꯏ ꯍꯥꯏ ꯑꯗꯨꯗꯗꯤ ꯃꯤꯁꯦ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯥꯖꯒꯅꯤ ꯀꯥꯈ꯭ꯔꯃꯦ ꯊꯥꯏꯅꯗꯤ ꯃꯃꯤꯗꯤ ꯁꯦꯡꯅ ꯇꯥꯗꯦ ꯌꯦꯡꯉꯣ 아들 이리 그대로 놓고 빠피로지고 ꯆꯤꯡꯗꯣꯜ ꯈꯦꯠꯅ ꯄꯥꯏꯔꯤꯕ ꯂꯤꯂꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯌꯥꯋꯥꯁꯦ ꯋꯥꯡꯂꯕ ꯆꯤꯡꯒꯣꯜ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯁꯂꯥꯏ ꯇꯔꯛꯀꯤ ꯐꯤꯔꯥꯜ ꯑꯁꯤ ꯄꯥꯏꯔꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ 이마 레박나 야이파레 어머이 봐라 야이파레 어머이 봐라 자자자 앉아 왜 Cây mình cầu kia. 남진 밖에 남더이노 하 지와 되게 सही क्या सुरगे Thế kìa rồi nè. सही क्या सुरगे तारो नंगले तो भी कारक पंगम्बरा अतुम कारक पंगम्बरा ngame Mít. 살라이차 비바렌 punchi marukki thaumi ekoi mi kunma thoina group ama semaga
ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯖꯔꯤꯕꯁꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟꯗꯅꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯈꯣꯡꯁꯥꯟꯅꯕ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧ ꯂꯩꯖꯔꯦ ꯀꯧꯕ꯭ꯔꯨ ꯏꯄꯥꯅ ꯌꯥꯏꯐꯔꯦ ꯀꯧꯕ꯭ꯔꯨ ꯏꯄꯥꯅ ꯀꯧꯅꯨ ꯏꯃꯥꯅ ꯄꯥꯕꯨꯡ ꯍꯣꯏ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯂꯐꯣꯠ ꯌꯥꯇꯩꯅꯤ ꯂꯐꯣꯠꯇꯦꯗꯒꯤ ꯑꯩꯁꯨ ꯂꯧꯐꯠꯇꯦ ꯑꯗꯩꯅꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯆꯍꯤ ꯍꯨꯝꯐꯨꯇꯔꯥꯒ ꯇꯔꯨꯛ ꯇꯔꯦꯠ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯄꯥꯕꯨꯡꯗꯤ ꯑꯩꯅ 63 ꯁꯨꯔꯦ ꯂꯦꯡꯒꯥ ꯑꯣꯏꯗꯣꯏꯔꯣ ꯐ꯭ꯔꯦꯟꯅꯦꯕ ꯐ꯭ꯔꯦꯟꯅꯦꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯅꯤ ꯑꯣ ꯆꯍꯤꯗꯤ ꯂꯦꯡꯒꯥꯅꯦꯕ ꯑꯣ ꯏꯄꯥ ꯏꯆꯥ ꯊꯣꯛꯅꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯦ ꯀꯧꯕ꯭ꯔꯨꯒꯤ ꯋꯥꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯗ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ ꯑꯄꯨꯟꯕ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯁꯨꯔꯣꯡꯅꯤ ꯂꯥꯏꯐꯝꯂꯦꯟ ꯅꯪ ꯄꯤꯇꯣ ꯅꯝꯕ ꯑꯣꯏꯅꯅꯦ ꯃꯅꯨꯡ ꯆꯪꯉꯣ ꯑꯗꯨꯒ ꯂꯩꯁꯥ ꯈꯔ ꯂꯧꯊꯣꯔꯛꯑꯣ ꯑꯃꯨꯛꯗ ꯑꯩ ꯆꯠꯂꯣꯏꯌꯦ ꯑꯩ ꯕꯣꯗꯤ ꯆꯠꯂꯣꯏ ꯒꯦꯒꯂꯤ ꯅꯪ ꯆꯪꯉꯨꯂꯣ ꯑꯩ ꯀꯤꯗ ꯆꯪꯕ ꯃꯤ ꯀꯌꯥ ꯋꯥꯠꯂꯤ ꯑꯅꯤꯁꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯆꯪꯉꯒꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯤ ꯑꯅꯤ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯤ ꯑꯅꯤ ꯆꯪꯈ꯭ꯔꯦ ꯑꯣ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ ꯂꯩꯁꯥ ꯈꯔ ꯐꯛꯄꯤꯔꯛꯑꯣ ꯂꯩꯁꯥ ꯑꯝꯇ ꯊꯦꯡꯅꯗꯦꯗ ꯃꯊꯛꯇꯗꯨꯗꯤ ꯌꯥꯜꯂ ꯂꯩꯍꯧꯕ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯪꯁꯥꯔ ꯋꯦꯜꯀꯝ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯂꯩꯁꯥ ꯈꯔꯒꯨꯝ ꯐꯔꯛꯄ ꯉꯝꯕ꯭ꯔꯣ ꯄꯩꯁꯥꯗ ꯅꯨꯡꯀꯨꯞꯂ ꯈꯪꯗ꯭ꯔꯦ ꯀꯥꯏꯗꯩ ꯄꯣꯔꯛꯑꯦꯕ ꯃꯅꯨꯡꯗ ꯃꯤ ꯀꯌꯥ ꯂꯩꯍꯧꯔꯤꯒꯦ ꯀꯦꯟꯗꯜ ꯊꯥꯜꯂꯝꯃꯤꯔꯣ ꯊꯥꯡ ꯃꯆꯥ ꯌꯥꯎꯗꯣ ꯊꯥꯡ ꯅꯪ ꯉꯥꯎꯕ꯭ꯔꯅ ꯃꯤ ꯃꯔꯤ ꯁꯨꯔꯦ ꯅꯪ ꯉꯥꯎꯕ꯭ꯔꯕꯅ ꯃꯅꯨꯡꯗ ꯃꯃꯥꯏ ꯂꯩꯐꯝ ꯂꯩꯕ꯭ꯔꯣ ꯃꯤꯁꯦ ꯃꯔꯤꯗꯤ ꯍꯦꯟꯅ ꯆꯪꯒꯨꯝꯁꯤꯀꯣ ꯃꯔꯤ ꯏꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯃꯤ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯕ ꯄꯥꯛꯊꯔꯣ ꯑꯩ ꯃꯤꯡ ꯃꯣꯁꯥ ꯀꯧꯏ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯎꯆꯤꯋꯥꯗꯒꯤ ꯃꯣꯆꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯀꯩꯅꯣꯁꯤꯒꯦ ꯂꯩꯁꯥ ꯈꯤꯇꯪ ꯄꯤꯕꯤꯔꯛꯑꯣ ꯊꯥꯡ ꯄꯤꯒꯦ ꯊꯥꯡꯕꯤꯒꯦ ꯑꯩꯈꯣꯏ ꯗꯥ ꯇꯟꯗꯦ ꯗꯥ ꯇꯟꯒꯤꯗꯨꯅꯗꯤ ꯐꯅꯤ ꯊꯥꯡ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯗꯨꯗ ꯃꯆꯥ ꯑꯣꯏꯅ ꯄꯤꯕꯤꯌꯣ ꯊꯥꯡ ꯃꯆꯥ ꯎꯆꯤꯋꯥꯗꯩ ꯅꯥꯎꯕꯤ ꯎꯆꯤꯋꯥꯗꯩ ꯅꯥꯎꯕꯤ ꯏꯇꯥꯎꯒꯤꯗꯤ ꯂꯪꯃꯩꯊꯦꯛꯇꯩ ꯔꯕꯤꯆꯟꯗ꯭ꯔ ꯂꯪꯃꯩꯊꯦꯛꯇꯒꯤ ꯔꯕꯤꯆꯟꯗ꯭ꯔ ꯍꯧꯖꯤꯛ ꯏꯇꯥꯎ ꯑꯍꯨꯝ ꯆꯪꯈ꯭ꯔꯦ ꯋꯥꯕꯒꯤ ꯁꯔꯨꯛ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯌꯧꯁꯜꯂꯛꯑꯦ ꯑꯋꯥꯕ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯡꯉꯥꯏꯅ ꯀꯥꯕꯤꯌꯨ ꯌꯥꯝ ꯇꯞ ꯆꯠꯄꯗ ꯌꯥꯝ ꯋꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯑꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ
me. Karak pujami kumak pujami. Lepa lai tiya sa mo yun. Mane. May tayo masay thong na hay na. Kaburu ji lo na. Uge je mana ante yaudre lekar ngakta ni lagi. Mato kram na si basibo. Sahi ama pun mapun si lo ibra. Mai thap da kang bam hali ka. Ei thao da kang ibra. Mana amu yaudi. To among mai cha eba. Mai thap da kang bani da mas. Hai kaburu ji lo na. Ei ga siam dor. Usingju mana ambe yaudi mi. Daudi jiba. Nang dile hodo ni do. Sauraba umang asida usiam ka khong matari. Tiu 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 namaka gonge. Atai dilo kang bu ude. But film nam dan. Laiwa pambi ude khang di. Hais video je mutat yar. Thank you. Khoi jik ishona bor pirak poka loina na harau te amna khoi hanjare. Khoi jik bor pura ka laksare. Khoi kain soybean ambi dire ngasi goina. Lao. Lao. Yirum aput bro. Sage. Nungsa mangan gaje khajik change. Sing wana karo halak pada sak thong birame. Tunga kok taw ngarang lere pu bune sia thonga saro na ngap ta thong. Am sak sak tor. Koi lum halak tora. Traffic jam oi lere mamang da gari ma phajandana asok open chu yore na ambulance lai.